ꯃꯨꯟꯅ ꯇꯥꯈ꯭ꯔꯦ ꯑꯣꯖꯥ ꯗꯦꯕꯗꯒꯤꯁꯨ ꯑꯗꯨꯒ ꯑꯣꯖꯥ ꯅꯧꯕꯗꯒꯤꯁꯨ ꯑꯗꯨꯒ ꯑꯣꯖꯥ ꯆꯥꯎꯕ ꯑꯣꯖꯥ ꯒꯣꯖꯦꯟꯗ꯭ꯔꯣ ꯃꯤꯡ ꯑꯣꯏꯅ ꯍꯟꯒꯠꯆꯔꯕꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯥꯏꯅꯤꯡꯍꯟꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯨꯒ ꯂꯣꯟꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯁꯤꯒꯤ CBS ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯝꯕꯅꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯏꯗꯅ ꯌꯥꯝꯅ ꯁꯥꯡꯉꯕ ꯑꯣꯖꯥꯒꯤ ꯐꯖꯔꯕ ꯁ꯭ꯄꯤꯆ ꯑꯃ ꯊꯝꯕꯤꯔꯝꯕꯅꯤ ꯃꯇꯝꯁꯨ ꯑꯀꯛꯅꯕ ꯄꯨꯡ 1:30ꯗꯒꯤ ꯑꯃꯨꯛ ꯂꯩꯕꯅꯤꯅ ꯑꯩ matam ꯂꯧꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯕ ꯆꯨꯅꯕ ꯑꯃꯅꯤꯗꯅ ꯑꯩ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯁꯤ ꯂꯣꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕ ꯂꯣꯟꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯦ ꯃꯁꯤꯁꯨ ꯃꯥꯅ ꯅꯧꯅ ꯄꯨꯊꯣꯛꯄꯤꯔꯝꯕ ꯃꯅꯤꯄꯨꯔꯗ ꯒꯧꯔꯤꯌꯥ ꯕꯩꯁꯅꯣ ꯙꯔꯃꯅ ꯍꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯃꯩꯇꯩꯁꯤꯡꯕꯨ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯂꯥꯏꯅꯤꯡ ꯑꯁꯦ ꯄꯨꯊꯣꯔꯛꯑꯝꯕꯅꯤ ꯑꯗꯨꯅ ꯀꯔꯝꯅ ꯂꯥꯏꯅꯤꯡꯍꯟ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇ ꯑꯣꯖꯥ ꯅꯧꯕꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯣꯖꯥ ꯆꯥꯎꯕ ꯑꯣꯖꯥ ꯒꯣꯖꯦꯟꯗ꯭ꯔꯣꯅ ꯆꯤꯡꯕꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯃꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯣꯟꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯩꯇꯩꯒꯤꯗꯃꯛꯇ ꯃꯩꯇꯩꯒꯤ ꯙꯔꯃꯒꯤꯗꯃꯛꯇ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯤꯡꯍꯟꯒꯤ मागी थौरम असिगा मणिपुरी लोन की अखोइना 1992 दा भारत की निपान सुबा संविधान दा मणिपुरी लोन ने यावखिबा कोनकानी अमदि नेपाली गा पुमिनरगा यावखिबा सिगी लोन की नुमित सिगा तुना चथमिनबा से याना मापा सानबनी दना आई खंजई अदना लोन हाइबसे अखोइगी कल्चर का नाच चटनबी की यामना मरु ओइबा अदुगुम्बा अखोइगी पोचाक अमनी दना आई मचाक अमनी दना मयामने हेना खंबिरबनी लोन सीरबदी अखोइगी कांगुप अदो सीरबनी अदुना लोन से हिंगतनबा होनबा लोन बु मांगदनबा अदुना कमाइना अखोइगी प्रिजर्व तौबा कमाइना प्रमोट तौबा हाइबदो जा अखोइगी CPS ना ओजा प्रमोदिनी ने यामना फजना ताकबिरमे कमाइना प्रिजर्व तौनी प्रमोट तौनी हाइबसि दैदा अदुना आइखोइसु सुम्मी असुकोइबा जही कुथ्रा मरी से कैदौदना लैखि हाइबसे मसि नवोंना अखोइना हगतना येंगगा अखोइगी लोन असिगदमक्ता करी करी तौबा याय हाइबदो मदु अखोइ तौजे तौननबा अखोइना मणिपुरी लेंगा की पॉलिटिकल विल अमा यावद्रगदी सुया यारोइ हाइबसे मसि ताकबिरमबसिमक यामना चुम्बनी अदुना 8 शेड्यूल चनबगा लोइनाना क्लासिकल लैंग्वेज दा चननबा होनरबा हाइबसिदसु मागी लोइनमक क्राइटेरिया मयामदुदि लोइना सुरगा पॉलिटिकल की कोइगी कनो मयाम मदुदा होनबिगदबा सरकार की माइगैदगी तौबिगदबा मयाम अमा वाटपदुना अखोइसे मिसंग सोनबा हाइबा तारे मिसंग सोनबदुना क्लासिकल लैंग्वेज दा चनबा ngamdabani हाइबसे अदुबु मदु अखोइ सोइदना चननबा कन्ना होनबगी खोंथांसिमदि उजरी नोम नत्रगा नोमदि सोइना चलकनी अदुना मदुगी दमक्ता अखोइ सोइदना अखोइने ज्ञान तामिनबा वाखल तामिनबा सिमदि अखोइ हुजिक हुजिक यामना तंजा चारे हाइबसिनी हाइबदि ओजाना कोई ओजा प्रमोदिनी न थंबिरबा तिबेतो बर्मन लैंग्वेज की कोई फैमिली सिगी कनागुम्बा लोन अमतना कोई क्लासिकल लैंग्वेज द नसी भाव संगदबसे मसी तिबेतो बर्मन लैंग्वेज दगी कोई चंसल लगा मणिपुरी लोन असी सोइदनम क्लासिकल लैंग्वेज द चलकनी हाइबसे आइगी थाजजबनी अदुगा अमरोमदा कोई लाइनिंगहन नाउरिया फुलो की सिदा आइना थमजरबदा मणिपुरी डिपार्टमेंट अखोई कासारदा अखोई की फोक की तोंगानबा स्टडी टूर अमा सही खुदिंगी हेगले मदुगी फोक की स्टडी टूर चपसिदा लाइनिंगहन नाउरिया फुलो कीदा अखोई की आई अनिरक लाक्चरमे
ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯃꯗꯨꯗꯩꯗꯨꯗ ꯂꯩꯍꯧꯔꯤꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯗ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯁ꯭ꯀꯨꯂꯤꯡ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯤꯌꯥ ꯐ꯭ꯂꯣꯒꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯇꯅ ꯂꯩ ꯁ꯭ꯀꯨꯜꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯑꯗꯨꯅ ꯃꯗꯨꯗꯩꯗꯨꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯇꯝꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯍꯟꯅ ꯄꯨꯊꯣꯛꯄꯤꯔꯝꯕ ꯃꯌꯦꯛ ꯑꯁꯤ ꯃꯁꯤꯁꯨ ꯃꯗꯨꯗꯩꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯇꯝꯗꯅ ꯂꯩꯍꯧꯕꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯆꯠꯆꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯁꯤꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏ ꯈꯔꯗꯨꯗꯁꯨ ꯌꯥꯝꯅ ꯑꯄꯦꯟꯕ ꯄꯣꯛꯆꯕꯗꯨꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯅꯥꯎꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯍꯟꯒꯤ ꯃꯔꯝꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯈꯟꯅꯖꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯩꯔꯦꯡꯁꯨ ꯍꯧꯖꯤꯛꯇꯤ ꯂꯧꯈꯠꯇꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯊꯥꯛꯇ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯕꯅꯤ ꯂꯥꯏꯅꯤꯡꯍꯟꯅ ꯏꯕ ꯁꯩꯔꯦꯡꯁꯤ ꯑꯗꯨꯅ ꯃꯗꯨꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯔ ꯑꯦ ꯁꯅꯥꯇꯣꯝꯕꯤ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯦꯗꯤꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯤꯌꯥ ꯐ꯭ꯂꯣꯒꯤꯁꯦ ꯍꯦꯛ ꯄꯨꯊꯣꯛꯄꯤ ꯑꯗꯨꯒ ꯃꯗꯨꯗ ꯐꯖꯕ ꯁꯩꯔꯦꯡ ꯌꯥꯎꯔꯤꯕꯗꯣ ꯑꯣꯖꯥꯅ ꯃꯗꯨ ꯂꯧꯈꯠꯄꯤꯕ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯒꯦ ꯖꯥꯔꯤꯄꯣꯟꯗ ꯂꯩꯔꯒ ꯀꯔꯤ ꯇꯧꯔꯛꯄ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯦ ꯁꯤꯗꯅ ꯂꯩꯔꯕꯅꯤ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯁꯤꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯁꯤꯗꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯁꯦ ꯍꯤꯡꯒꯠꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯒ ꯃꯗꯨꯗꯩꯗꯨꯗ ꯕꯦꯡꯒꯣꯂꯤ ꯉꯥꯡꯕ ꯂꯣꯟ ꯃꯗꯒꯤ ꯑꯁꯥꯃꯤ ꯉꯥꯡꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯩꯔꯒ ꯀꯔꯝꯅ ꯍꯣꯠꯅꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯁ꯭ꯇ꯭ꯔꯒꯜꯅꯤ ꯂꯥꯟꯊꯦꯡ ꯑꯃꯅꯤ ꯃꯗꯨꯒꯤ ꯂꯥꯟꯊꯦꯡꯅꯕꯗꯣ ꯃꯗꯨ ꯃꯥꯏ ꯄꯥꯛꯂꯛꯑꯒ ꯃꯅꯤꯄꯨꯔꯤ ꯂꯥꯏꯅꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯁꯤꯕꯨ ꯂꯥꯏꯅꯤꯡꯍꯟꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅ ꯊꯝꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯟꯖꯥ ꯆꯥꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯊꯝꯖꯔꯔꯣꯏ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯗꯤ ꯇꯥꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯚꯥꯔꯠꯀꯤ 9ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯒꯁꯨ ꯆꯍꯤꯁꯤꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯃ ꯇꯧꯔꯒ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯃꯣꯏꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯑꯝꯕ ꯑꯗꯨꯒ ꯀꯔꯝꯕ ꯂꯝꯕꯦꯟꯗ ꯑꯩꯈꯣꯏ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯊꯝꯃꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯃ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ 8 ꯁꯦꯗꯨꯜꯗ ꯆꯜꯂꯒꯁꯨ ꯃꯌꯦꯛꯀꯤ ꯃꯥꯟꯅꯗꯕ ꯑꯃꯈꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯄꯩꯁꯥꯗ ꯍꯥꯞꯄ ꯉꯝꯗꯗꯅ ꯂꯩꯔꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯅꯦꯄꯥꯂꯤꯒꯨꯝꯕ ꯀꯣꯟꯀꯥꯅꯤꯒꯨꯝꯕꯗꯤ ꯃꯣꯏꯗꯤ ꯊꯣꯛꯇꯕ ꯑꯗꯨꯅ ꯃꯣꯏꯗꯗꯤ ꯑꯁꯤꯒꯨꯝꯕ 2-3 ꯊꯣꯛꯇꯕꯁꯦ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤ ꯍꯦꯟꯅ ꯊꯤꯖꯟꯅꯕꯁꯤ ꯃꯈꯥ ꯇꯥꯕꯗ ꯁꯤꯕꯨ ꯈꯪ ꯍꯩꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯗ ꯊꯝꯖꯔꯤ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯁꯤꯅ ꯊꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯔꯒ ꯑꯩꯒꯤ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ Thakachari Oja Shanti Bala, Professor Shanti Bala.